Online Manipur YouTube channel stuing biriba mayam pum na pu amuk hana taram noksari ahan bada yam namaru iba pau ama update thamjage Phubala maning da kuki militant sing na nombai kapsilak pada khulnga pu khunjan ha ama sokle ngasi dagi nubin hungni gi mamang dagi Bisnupur district ki Naral Saina thamna pokpi sunu sifai na sing mamfam sing da kuki militant sing na kan momong da nongmai ama di bom na sing kapsilak tuna misi mina ama di asok apan kaya thokol lor ba matung da ngasi nungtin pung barorom taba matam da Bisnupur district ki Phubala maning gi reserve forest area Maya dagi kuki militant sing na nongmai kapsilak tuna landarak pa dagi khunjan ha ama sokle Soklaba khunjan ha sigi maming thangjam raju chahi kuntragani pan apokpa laikhidraba jugindro kawi Phubala awang mamang tourist road ward number 2 dagini mahaki yet thangba khongi faigil gi sarukta nongmai maru mapali Bisnupur district hospital da pukhatlaba matung thoina khudung thingai oidaba dagi mayumda putharakre hairi pawasin hai kuki militant sing na Phubala maning de lairiba reserve forest ki area si khudum sansinduna mafam adu da bunker kaya sajinduna laikre hairiba mafam asidagi thinungai maning laikai romda nongmai kapsinduna landa silakpani mafam asida bunker saduna leire haiba khanglabasu Manipur lenga ki maikai dagi takthokpa leite hari amorom danga sinung tinpung amorom taba matam dasu Naral Saina maningi khoirien taktar lanban saduna leiriba kuki militant sing na Naral Saina tamna nongmai kapsilakpada natana 2-inch motor 81 gi bom su kapsilaktuna pokhai ki adubu asokapan misi mina yaukide kapsilakliba 2-inch motor 81 asi Indian Army na singba da isu tawba bom ni maduda bom asi mapam aduda leiba Sikh regiment aduga atopa update amana CM Biren na sana leibak ohengani haibadu ku leibak oire okram joy matam amada Manipur Chief Minister N Biren na phongdokhiba si mangonda MLA contract ni thoi pirabadi Manipur se sana leibak ohengani haikibadu ngasi di ku leibak haibadu oire haina hanagi law minister oirambata natana veteran politician o joina social media da thator korona man hairi warolo sina makha taribadi hojik Chief Minister N Biren na Manipur sana leibak onthok pada mathau tarba MLA kuntran gani thoi pamkhibadu hojik leire masigi mathang da tai MLA kaya mathang support tawbadagi yankhai manga sure aduna sanaga lupaga na sarba adugumba sarkar asina Manipur sana leipak Manipur olhan gani haikibadu kugi leibak oire haina phongdoragli aduga mathangi update asidi leibak miyam na misi mina nangdaga lengak loising na momon minuk tamgumsi kuki narco terrorist sing na Manipur thugai na separate administration pigadabni haibagi akan bakhungjin changchilaktuna khulai paisidaba mitai miyam gi mathakta yamna sauna landa sintuna yum kai mai thaduna mihat mi puncha thaduna tha mari phajilakadoriba asida ikhoi gi lengak loising na amato ina punsinduna kuki narco terrorist sing Manipur gi laimai dagi takthokna ba hona driba si yamna lali mase ikhoi gi lengak loising na maraibak Manipur amadi leibak miyam nungside aseng ba lengak loina te haibadu tawthorpa thabuk na takpani haiba yai Hojik Power Chief Minister dagi hauraga atai minister amadi MLA singdi nungaiba punsi marin amada lenbagi mami yamna sauna taba miyamna taseng na ui makhoi gi maithong da awabagi mami maset amata tadabugum na tawi lengak na sinba tongan ba function kaya da sarug yaba matamda anan ba fizul setuna momon nuktuna amon ba sittafam duna makalam na saruk yaba taseng na uba phangi ngangthorpa saktorokpa tawthorokpa thabuk ta lebak miyam gi damak ta lengak loi ekhoi leiri Manipur gi apun saktam ka helloi Manipur gi laimai dagi kuki narco terrorist sing maru phangna takthokhi gani loina na Manipuri thugaina ba hotna bagi damak ta makhoi gi mathakta ain gi oiba sapsaba thabuk laukhat kani haiba phawba isang thauna leibak miyam mamangda ekhoi gi lengak loi singna haiba ngamde madugi mahutta Manipur da leiriba CSO amat oina punsilu lup yaman badagi Manipuri lengak amadi Bharat lengak na karamba lup ka wari sanagadaba no haiba khangdre haina Manipur lengak na lawgadaba thodang adu thaidoktuna thambagi wangangi hojik oiriba pibam asidadi Manipur da leiriba lup singa Manipuri lengak ka kari wari sanapam thoklibage Manipuri miyam di Manipuri gi apun bagi saktam kaiba yaroi ekhoi punna hingminna gani haiduna amato oina leptuna leiri masida Manipuri gi lup singa wari sanabagi kari mathau leiri aduga Manipur miyam gi mihut singdana kokomi gi lusingba taraga manga Delhi da satuni Union Home Minister Amit Shah amadi mari leinaba secretary kayaga faminaduna hojik thokliba Manipur gi irang asigi matang da wari sanakre Kokomi gi maikai dagi marik somba mayek singba diman nipan Union Home Minister da aiba seron oina tarang piduna thabuk oina pangthok na bataksin kre loina na Union Home Minister na so kokomi gi maram saba diman nipan asi thabuk oina pangthok kani haina thajaba pirakre Supnatangi Union Home Minister na kokomi na talib diman nipan du suksoi soidana thabuk oina pangthok kani haina khuyet pirak tabada mangaire masini hojik oiriba kuki narco terrorist sing na Manipur thugaina ba hotna bagi matang da lebak miyam gi mihut chinduna kokomi ga Bharat lengak ka wari sanabasi asung na lebak miyam gi mihut chinduna kokomi na Union Home Minister ga
wari sanaba leikre hojik tawgadoriba asi Union Home Minister na thabuk oina pangthokani haina thajaba pikiba asi athubu matamda thabuk oina pangthok haina Manipur gi Chief Minister N Biren amadi atai Minister MLA singna punsinduna Bharat ki Prime Minister Narendra Modi unaduna taksin gadabani loinana sabsaba firep adu Prime Minister na lauthoku loinana thabuk oina pangthok hanbangam hangadabani maduna tana thamari sujilaklaba phawba kuki narco terrorist singna Manipur gi miyamda nongmai amadi bom kapsinduna landa sillaga mihat mi punsat thariba asigi matangda Prime Minister Narendra Modi na lal asi lefannaba amadi maral leiba kuki narco terrorist sing asi ain gu iba thabuk lawkhatkani haiba wafam ama phawba phongdo halba ngamdriba asi Manipuri lengak loisingi khwaidagi chauna asoiba amani maribak miyamna kham thengna warabasu India lengak ki lusing basingi yathang phangdrabadi karigumba thabuk amata tawbu ngamde haibadu thabukna takpani maduna hojik Manipur da yamna chauna misimina thoktuna mikap mirau khonna ninduna leiringai matam asda Chief Minister dagi hauraga tai lengak loisingna momon minok tamduna punsi len bathadu kadabani Manipuri lengak loisingna maribak Manipur amadi miyam gidamakta pambom tingna lepti haibadu tawthorak pathabukna mayek singna takpungam gadabani haibasi khangna Chief Minister amadi atai lengak loisingna su athubu matam da thabuk oina pangthoktuna Manipur asi tangdu leitaba lamdam ama ohenba ngamdabata ohenba ngambatai haina phongtokpiri video se yang bibagi damak mayam pumna mapu amuka hana thagachari anau update ki damak tanung sibidana channel na subscribe to biramu. Thank you so much.